ꯍꯥꯏꯕꯁꯦ ꯑꯗꯨ ꯄꯤꯛꯊꯔꯛꯇꯦꯕꯀꯣ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯃꯣꯏꯒꯤ ꯊꯥꯒꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ 3x ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯁꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ 3xꯗ ꯇꯧꯔꯦ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯇꯧꯔꯦ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯅꯦꯛꯁ ꯋꯤꯗ꯭ꯔꯣꯗ ꯃꯣꯏꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗ ꯅꯪꯒꯤ ꯊꯝꯐꯝ ꯊꯣꯛꯄ ꯗꯤꯄꯣꯖꯤꯠ ꯑꯟꯂꯣꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯤꯄꯣꯖꯤꯠ ꯇꯧꯔꯤꯕ ꯑꯦꯃꯥꯎꯟ ꯑꯁꯤꯒꯤ 40% ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯑꯗꯨꯅ 40 ꯍꯥꯏꯕ 60 ꯍꯥꯏꯕ ꯑꯃ ꯍꯥꯏ ꯑꯗꯨꯒ ꯔꯤꯃꯦꯅꯤꯡ 60% 40 ꯅ ꯍꯥꯏꯔꯒꯦꯀꯣ ꯑꯗꯨꯒ ꯔꯤꯃꯦꯅꯤꯡ 60%ꯁꯦ ꯃꯁꯤ ꯑꯃꯨꯛ ꯗꯤꯄꯣꯖꯤꯠ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ IDꯁꯦ ꯚꯦꯔꯤꯐꯥꯏ ꯇꯧꯈꯤꯔꯣꯏ ꯑꯟꯂꯣꯛ ꯇꯧꯈꯤꯔꯣꯏ ꯑꯗꯨꯒ ꯅꯪ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯌꯥꯈꯤꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯔꯛꯄ ꯈꯔꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ 3xꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯌꯥꯎꯈꯤꯕ ꯁꯝ ꯑꯦꯛꯖꯥꯝꯄꯜ $50ꯗ ꯌꯥꯎꯔꯦꯅ ꯈꯜꯂꯁꯤ $50 ꯌꯥꯎꯔꯒꯗꯤ ꯃꯥꯏ 3xꯁꯤ ꯀꯩꯅꯣꯒꯤ ꯉꯁꯥꯏ $50 ꯍꯥꯏꯔꯤꯕ ꯌꯥꯎꯕꯁꯦ ꯃꯁꯤꯁꯤꯅ ꯃꯥꯏꯅꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯒ ꯃꯥꯁꯤ ꯑꯦꯀꯥꯎꯟꯗꯒꯤ ꯀꯛꯈ꯭ꯔꯦꯕ ꯑꯗꯨ ꯂꯦꯝꯍꯧꯔꯤꯁꯤꯗꯤ 100ꯀꯤ ꯃꯊꯛꯇ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯅ $50ꯗ ꯌꯥꯎꯔꯦꯅ 150 ꯁꯤꯒꯤ ꯃꯌꯥꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯄꯥꯅꯕꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ $50 $3 ꯑꯩꯈꯣꯏꯒꯤ ꯀꯝꯄꯥꯎꯟꯒꯤꯅꯦꯅ ꯊꯥꯗꯩꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯂꯁ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯅꯣꯡꯃꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯣꯏꯒꯤ ꯀꯥꯜꯀꯨꯂꯦꯁꯟꯁꯦ ꯍꯥꯏꯐꯦꯠ ꯎꯕ ꯐꯪꯉꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤ $100 ꯊꯥꯗꯔꯦ ꯅꯦꯛꯁ ꯗꯦꯗ $6 ꯊꯥꯗꯔꯦ ꯅꯦꯛꯁ ꯗꯦꯗ $6 ꯊꯥꯗꯔꯦ ネクスト$18 ꯊꯥꯗꯔꯦ ꯑꯗꯨꯗꯤ $18 ꯁꯤꯒꯤꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯄꯥꯔꯁꯦꯟꯇꯦꯖ ꯑꯁꯨꯛ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ 40% 60% ꯗꯤꯄꯣꯖꯤꯠ ꯇꯧꯒꯗꯧꯅꯤ ꯍꯥꯏꯔꯤꯕ $18ꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯀꯥꯜꯀꯨꯂꯦꯁꯟ ꯃꯊꯪ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯣꯏ ꯍꯞꯇꯥꯃꯨꯛ ꯀꯩꯃꯨꯛ ꯑꯩꯈꯣꯏꯅ ꯉꯁꯤꯅ ꯀꯌꯥ ꯍꯦꯟꯒꯠꯄ ꯑꯩꯅ ꯀꯌꯥ ꯊꯥꯗꯈꯤꯕ ꯉꯁꯤꯅ ꯀꯌꯥ ꯍꯦꯟꯒꯠꯄ ꯑꯩꯅ 4 ꯗꯦꯖ ꯁꯨꯕ 16 ꯊꯥꯗꯕ ꯑꯗꯩ ꯍꯌꯦꯡꯅ ꯀꯌꯥ ꯑꯣꯏꯔꯛꯄ 5 ꯗꯦꯖ ꯁꯨꯔꯛꯄꯗ ꯑꯩꯅ 18 ꯊꯥꯗꯈꯤꯕ 18ꯗꯒꯤ 24 ꯊꯥꯗꯕ ꯀꯣꯂꯣꯝ ꯑꯃ ꯕꯣꯏ ꯑꯃ ꯄꯥꯏꯔ ꯈꯣꯠꯄꯒꯤ ꯃꯊꯧ ꯇꯥꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯔꯒꯁꯨ ꯃꯁꯤ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯇꯦꯕ ꯑꯗꯨꯅ ꯏꯁꯥꯅ ꯄꯥꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯥꯗꯔꯝꯃꯒꯗꯤ ꯄꯩꯁꯥꯗꯨ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯊꯥꯗꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯑꯟꯂꯣꯛ ꯇꯧꯕ ꯌꯥꯔꯝꯒꯗꯕꯅꯤ ꯀꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯕꯤꯔꯝꯕ ꯌꯥꯏ ꯄꯩꯁꯥꯗꯤ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯊꯥꯗꯕ ꯄꯣꯠꯇꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ 3x ꯑꯅ ꯍꯥꯏꯕ ꯃꯇꯝ ꯊꯥꯗꯕꯗꯣ ꯑꯗꯨ ꯃꯥꯒꯤ 40%ꯗꯤ ꯊꯥꯗꯔꯦ 60% ꯋꯥꯠꯂꯦ ꯑꯗꯨ 60% ꯊꯥꯗꯈꯣ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪꯒꯤꯁꯦ ꯑꯟꯂꯣꯛ ꯇꯧꯈꯤꯔꯣꯏ ꯍꯥꯏꯕ ꯑꯩꯅ ꯈꯔ ꯊꯦꯡꯅꯩ ꯍꯥꯏꯖꯕꯗꯣ ꯑꯗꯨꯝꯕꯁꯤꯡꯗꯣ ꯂꯩꯕꯅꯤꯅ ꯃꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯁꯤ ꯃꯥꯡꯁꯨ ꯂꯥꯡ ꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕꯗꯣ ꯃꯌꯥꯏꯗ ꯆꯞꯄꯒ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ ꯆꯪꯁꯤꯜꯂꯨꯁꯤ ꯀꯗꯥꯏ ꯊꯝꯖꯤꯟꯁꯤ ꯀꯗꯥꯏ ꯊꯝꯖꯤꯜꯂꯨꯁꯤ ꯀꯗꯥꯏ ꯊꯝꯖꯤꯜꯂꯦ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯕ ꯃꯣꯏꯅ ꯐꯤꯛꯁꯇꯣ ꯍꯥꯏꯗꯕꯅꯤꯅ ꯍꯧꯖꯤꯛ ꯁꯣ ꯇꯧꯔꯤꯕ ꯍꯥꯞꯄꯁꯦꯕꯀꯣ $60 ꯗꯤꯄꯣꯖꯤꯠ ꯇꯧꯔꯦ ꯍꯥꯏꯔꯦ ꯑꯩ 65 ꯍꯥꯞꯀꯦꯕ ꯑꯗꯨ ꯑꯣꯏꯔꯣꯏꯗꯣꯔꯤꯑꯕ ꯉꯁꯥꯏ ꯐꯤꯕꯝꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯎꯔꯤꯗꯨꯗꯤ $800 ꯂꯧꯊꯣꯛꯄꯗ ꯑꯩꯈꯣꯏꯅ $1,500 ꯊꯥꯗꯕ 1,200 ꯊꯥꯗꯕ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯄ꯭ꯂꯁꯇ ꯊꯥꯗꯕ ꯃꯤ ꯈꯔꯗꯨꯅꯤ ꯂꯧꯊꯣꯛꯏꯗꯣ ꯑꯗꯨ ꯃꯣꯏ ꯃꯈꯥꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯌꯥꯔꯕ ꯍꯥꯏꯕꯗꯨꯒꯤ ꯔꯤꯖꯜꯇꯤ ꯑꯩ ꯉꯔꯥꯡꯅ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯏ ꯑꯩ ꯅꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯏ ꯑꯩ ꯅꯍꯥꯟ ꯃꯊꯪ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯏ ꯍꯥꯏꯕꯒꯤ ꯑꯃꯠꯇ ꯔꯤꯖꯜꯁꯤꯡꯁꯦ ꯃꯣꯏꯅ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯃꯣꯏꯅ ꯁꯣ ꯇꯧꯗꯦꯕ ꯑꯩꯈꯣꯏ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯃꯣꯏ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯇꯁꯦꯡꯅ ꯈꯔ ꯑꯃꯁꯨ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯦꯜꯂꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯨꯅꯤ ꯃꯇꯝ ꯃꯥꯡꯅ ꯈꯟꯅꯗꯅ ꯁꯤꯟꯅꯊꯕ ꯑꯅꯧꯕ ꯀꯔꯤ ꯂꯩ ꯉꯜꯂꯤꯉꯩꯗ ꯐꯨꯒꯠꯍꯧꯕ ꯌꯥꯕ ꯈꯣꯠꯍꯧꯕ ꯌꯥꯕ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇꯗ ꯀꯨꯏꯅ ꯆꯠꯄ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯌꯥꯝꯃꯕꯗ ꯃꯇꯝ ꯈꯔ ꯆꯠꯂꯒꯅꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ KYC ꯇꯧꯗꯅ ꯕꯦꯡꯀ ꯇꯧꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯏꯁꯝ ꯁꯝꯅ ꯃꯣꯏ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯨꯔ ꯆꯠꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗ ꯑꯩꯈꯣꯏꯗ ꯐꯪꯒꯗ꯭ꯔꯥ ꯃꯇꯝ ꯀꯌꯥꯝ ꯀꯨꯏ ꯆꯪꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯗꯤꯇꯦꯜꯁꯤꯡꯗꯣ ꯍꯥꯟꯅ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯈꯟꯊꯍꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯦꯟꯈꯤꯕꯗꯨꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯂꯥꯏ ꯅꯨꯡꯂꯥꯏ ꯃꯌꯥꯝ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯅ ꯆꯦꯟꯈꯤꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯄꯨꯂꯤꯁꯇ ꯐꯥꯔꯦ ꯈꯣꯠꯂꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯁꯤꯗ ꯍꯜꯂꯦꯅ ꯍꯥꯏ ꯑꯗꯨ ꯄꯨꯂꯤꯁꯀ ꯃꯣꯏ ꯃꯁꯤꯡ ꯑꯗꯨꯝ ꯌꯥꯁꯟꯅꯈꯤꯅꯤ ꯃꯣꯏ ꯄꯩꯁꯥ ꯈꯔ ꯑꯗꯨꯝ ꯄꯤꯖꯅꯔꯝꯒꯅꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯪꯉꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯀꯩꯕ ꯁꯂꯥꯏꯒꯤ ꯅꯨꯄꯥꯗꯣ ꯃꯃꯤꯡ ꯀꯥꯎꯊꯣꯛꯈ꯭ꯔꯦ
ꯊꯣꯛꯂꯦ ꯃꯌꯥꯝꯒꯤ ꯄꯩꯁꯥ ꯐꯪꯒꯅꯤ ꯁꯃꯔꯦꯟꯗ ꯃꯥ ꯊꯣꯛꯂꯦ ꯃꯥ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯕ ꯃꯥꯒꯤ ꯂꯩꯔꯤ ꯄꯩꯁꯥ ꯈꯔꯗꯨ ꯀꯣꯟꯅꯗ꯭ꯔ ꯃꯥꯜꯂꯦ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯂꯣꯏ ꯊꯥꯗꯣꯛꯑꯕ ꯃꯐꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯗ ꯂꯥꯛꯑꯦ ꯃꯌꯥꯝ ꯄꯩꯁꯥ ꯐꯪꯅꯔꯅꯤ ꯍꯥꯏꯕ ꯂꯥꯛꯑꯦ ꯄꯨꯂꯤꯁꯇ ꯑꯗꯨꯝ ꯐꯥꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯑꯗꯨꯝ ꯃꯣꯏ ꯃꯁꯤꯡ ꯌꯥꯁꯟꯅꯈꯤꯅꯤ ꯀꯅꯥ ꯐꯪꯕ ꯌꯥꯎꯅꯔꯒꯦ ꯍꯣꯏ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯌꯥꯝꯅ ꯈꯪꯅ ꯆꯥꯟꯅꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯣꯏꯗꯕ ꯃꯥꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯒꯗꯧꯕ ꯃꯤ ꯈꯔꯕꯨ ꯈꯔ ꯄꯤꯔꯝꯒꯗ꯭ꯔꯥ ꯍꯣꯏ ꯄꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯑꯩ ꯎꯗ꯭ꯔꯤ ꯑꯩꯁꯨ ꯏꯟꯚꯦꯁ ꯇꯧꯍꯧꯗꯦ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯊꯥꯗꯣꯛꯈꯤꯕ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯩꯗꯅ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯕꯁꯦ ꯑꯩꯒꯤ ꯄꯣꯠ ꯅꯠꯇꯦꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤꯅꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯈꯨꯠ ꯄꯥꯏꯕꯁꯦ ꯑꯩꯒꯤ ꯌꯥꯗ ꯑꯃꯨꯛ ꯍꯨꯛꯆꯜꯂꯦꯕꯀꯣ ꯌꯥꯗ ꯍꯨꯛꯆꯜꯂꯤꯁꯤꯁꯨ ꯑꯩꯒꯤ ꯑꯃꯨꯛ ꯑꯣꯏꯔꯝꯗꯦꯕ ꯑꯩꯒꯤ ꯏꯆꯥꯗ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯏꯆꯥꯒꯤ ꯑꯃꯨꯛ ꯑꯣꯏꯊꯣꯛꯈꯤꯑꯕ ꯀꯨꯜ ꯂꯥꯎꯅ ꯌꯣꯠꯁꯤꯟꯕꯁꯦ ꯁꯤ ꯈꯛꯇ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯏꯁꯜꯂꯤꯕ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯦ ꯃꯐꯝ ꯈꯪꯗꯕ ꯖꯒꯥ ꯑꯃꯗ ꯊꯝꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯧꯅꯅꯕ ꯍꯣꯠꯅꯕꯗ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯄꯨ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯃꯄꯨꯁꯤꯅ ꯃꯣꯏꯅ ꯑꯣꯏꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯑꯦꯚ꯭ꯔꯤ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯣꯏ ꯇꯁꯦꯡꯅ ꯑꯩ ꯗꯥꯎ ꯑꯃ ꯌꯦꯡꯍꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯊꯤꯖꯤꯟꯕꯤꯌꯣ ꯀꯌꯥꯝ ꯀꯨꯏꯔꯕꯅꯣ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯖꯣꯕ ꯂꯥꯎ ꯌꯥꯎꯍꯧꯔꯒꯅꯦ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤꯗ ꯁꯠ ꯂꯧꯊꯣꯛꯑ ꯃꯈꯥ ꯇꯥꯕ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯤꯌꯣ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯌꯥꯎꯔꯦ ꯑꯃ ꯍꯧꯔꯦ ꯑꯃ ꯌꯥꯎꯔꯦ ꯈꯜꯂꯁꯤ ꯈꯟꯈꯤꯒꯦ ꯑꯩꯁꯨ ꯈꯜꯂꯝꯕ ꯇꯥꯔꯕ ꯈꯜꯂꯝꯗꯅ ꯁꯠꯂꯥꯎ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯑꯩꯁꯨ ꯔꯤꯀꯣꯚꯔ ꯇꯧꯔꯝꯒꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯎꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏ ꯁꯥꯔ ꯁꯃꯥꯟꯗ ꯍꯣꯏꯅꯁꯨ ꯊꯝꯈꯣ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯗꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯔꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯀꯩꯅꯣꯗꯣ ꯀꯦꯄꯤꯇꯦꯜꯗꯣ ꯍꯥꯟꯅ ꯔꯤꯀꯣꯚꯔ ꯇꯧꯍꯧꯔꯣ ꯃꯈꯥꯗꯣ ꯑꯗꯨꯝ ꯊꯝꯃꯣ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯥꯏ ꯑꯗꯨꯒ ꯃꯇꯝꯗꯨ ꯌꯧꯔꯀꯥꯟꯗ ꯀꯦꯄꯤꯇꯦꯜ ꯂꯧꯊꯣꯛꯄ ꯌꯥꯕꯒꯤ ꯃꯇꯝꯁꯤ ꯌꯧꯔꯀꯥꯟꯗ ꯅꯨꯃꯤꯠ 2 ꯑꯃ 3 ꯑꯃꯇꯒ ꯉꯥꯏꯊꯔꯒꯗꯤ ꯂꯧꯊꯣꯛꯄꯅ ꯐꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯕꯁꯤ ꯐꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯗꯒꯤ ꯂꯥꯂꯆꯀ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯂꯧꯊꯣꯛꯍꯧꯗꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯑꯞꯂꯥꯏꯟ ꯂꯤꯗꯔꯁꯤꯡꯅ ꯅꯣꯏ ꯂꯧꯊꯣꯛꯍꯧ ꯅꯣꯏꯒꯤꯗꯣ ꯂꯧꯊꯣꯛꯍꯧ ꯅꯣꯏꯒꯤ ꯀꯦꯄꯤꯇꯦꯜ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯑꯀꯤꯕ ꯄꯩꯁꯥꯗꯤ ꯊꯝꯒꯅꯨ ꯑꯀꯤꯕ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯎ ꯀꯤꯔꯣꯏꯗꯕ ꯄꯩꯁꯥꯗꯣ ꯊꯝꯖꯤꯜꯂꯨ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯁꯃꯥꯟꯗꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯋꯤ ꯇꯥꯍꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯟꯗꯕꯒꯤ ꯋꯥꯅꯦꯕ ꯅꯝꯗꯅ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯑꯩ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯟꯅ ꯃꯐꯝꯁꯤꯗ ꯄꯩꯁꯥꯕꯨꯗꯤ ꯂꯩꯇꯕꯖꯥꯠꯅꯤ ꯂꯩꯇꯕ ꯑꯉꯥꯡ ꯅꯥꯕ ꯈꯣꯠꯄ ꯗꯥꯛꯇꯔꯗ ꯑꯗꯨꯝ ꯂꯩꯕ ꯃꯤꯇꯤꯡ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃꯃꯨꯛꯁꯨ ꯃꯤꯇꯤꯡ ꯌꯥꯎꯗꯅ ꯗꯥꯛꯇꯔꯗ ꯂꯩꯊꯣꯛꯎꯕ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡꯉꯩꯗꯤ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯔ ꯔꯤꯀꯣꯚꯔ ꯇꯧꯍꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯁ ꯑꯋꯥꯔꯗ ꯑꯩꯅ ꯗꯥꯛꯇꯔꯗꯒꯤ ꯍꯜꯂꯛꯑ ꯌꯥꯎꯔꯨꯕꯗꯨꯅ ꯑꯩꯈꯣꯏꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯍꯧꯗꯦ ꯇꯁꯦꯡꯅ ꯂꯧꯊꯣꯛꯍꯧꯗꯕꯒꯨꯝꯕꯅꯤ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯃꯁꯛ ꯈꯪꯗꯕ ꯑꯗꯩ ꯃꯃꯤꯡ ꯈꯪꯗꯕ ꯑꯗꯩ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯁꯤꯟꯅꯊꯣꯛꯎꯕ ꯁꯤꯒꯤ ꯊꯥꯖꯕꯗꯨꯅ ꯅꯣꯡꯃ 2 3 ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯤ ꯑꯇꯣꯞꯄꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯈꯪꯗꯦ ꯑꯔꯥꯞꯄꯗꯩ ꯆꯨꯔꯆꯥꯟꯄꯨꯔꯗꯩ ꯃꯤ ꯍꯧꯔ ꯌꯥꯎꯍꯜꯂꯨꯕ ꯅꯠꯇꯦꯗꯅꯀꯣ ꯑꯩ ꯃꯈꯥꯗ ꯌꯥꯎꯕꯁꯤ ꯑꯩꯒꯤ ꯅꯛꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯒꯤ ꯅꯛꯅꯕ ꯉꯥꯛꯇꯅꯤꯗꯅ ꯃꯣꯏꯁꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤꯕꯨꯗꯤ 20 ꯗꯦꯖ 18 ꯗꯦꯖ ꯁꯨꯕꯗꯒꯤꯅꯦꯕ ꯌꯥꯔꯛꯇ꯭ꯔꯤꯗꯣ ꯑꯗꯣ ꯑꯩꯅ ꯍꯥꯞꯄꯨꯕ ꯃꯣꯏꯗꯨꯗꯤ ꯌꯥꯎꯔꯒ ꯅꯨꯃꯤꯠ 2 3 ꯁꯨꯕꯗꯅꯦꯕ ꯍꯦꯛ ꯄꯨꯊꯣꯛꯄꯒ ꯇꯧꯕꯗꯨꯗꯤꯅ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯋꯦꯕꯀꯣ ꯁꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯥꯌꯣꯛꯅꯩ ꯑꯗꯨꯅ ꯃꯇꯨꯡꯗꯤ ꯍꯧꯈ꯭ꯔꯦ ꯃꯇꯨꯡꯗꯤ ꯑꯩꯈꯣই ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯊꯃꯤꯟꯅꯕ ꯑꯗꯨꯒ ꯃꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ AI ꯑꯥꯔꯟ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯇꯁꯦꯡꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯄꯣꯖꯤꯇꯤꯚꯁꯨ ꯈꯔ ꯉꯥꯡꯁꯤ ꯅꯦꯒꯦꯇꯤꯚꯁꯨ ꯈꯔ ꯅꯦꯒꯦꯇꯤꯚ ꯉꯥꯛꯇ ꯉꯥꯡꯕꯁꯨ ꯃꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯒꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯁꯃꯥꯟꯗꯅꯁꯨ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯁꯨꯝ ꯋꯥ ꯉꯥꯡꯉꯣ ꯃꯣꯠ ꯐꯣꯡꯗꯣꯛ ꯑꯣꯏꯅ ꯍꯣꯁ ꯑꯣꯏꯅꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯦ ꯈꯣꯠꯄꯤꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯁꯥꯎꯅꯕ ꯉꯥꯡꯕꯤꯔꯦ ꯑꯃꯁꯨ ꯈꯟꯕꯤꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯦꯒꯦꯇꯤꯚꯁꯨ ꯈꯔꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯝꯖꯤꯟꯒꯗꯧꯔꯤꯕ ꯄꯩꯁꯥꯁꯤ ꯏꯁꯝ ꯁꯝꯅ 50,000 50,000 $5 $50 ꯍꯥꯞꯆꯜꯂꯦꯅ ꯈꯜꯂꯁꯤ ꯄꯩꯁꯥ ꯃꯆꯤꯠ ꯈꯔꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯒ 50 ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯏꯟ ꯀꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯪ ꯂꯥꯎꯅ ꯑꯩꯈꯣꯏꯒꯤ 5,000 ꯀꯣ ꯐ꯭ꯔꯦꯛꯁꯟꯗ ꯇꯣꯛꯑꯒꯦꯕ 5,000ꯁꯤ ꯊꯥꯗꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ 5,000 ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯂꯥꯎꯅ ꯊꯥꯗꯈꯤꯕ 5,000ꯁꯦ ꯍꯥꯏꯔꯤꯕ 5,000ꯗꯨꯒꯤꯗꯤ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ 20 days ꯑꯃꯃꯨꯛ ꯆꯪꯒꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯆꯤꯠꯇꯨꯁꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ
50,000 ꯑꯃꯁꯨꯡ ꯊꯥꯗꯕ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯂꯧꯊꯣꯛꯑꯕꯅꯤꯅ ꯍꯥꯏꯔꯤꯕ 5,000ꯗꯣ ꯑꯗꯨꯗꯨꯒꯤꯗꯤ ꯀꯝꯄꯥꯎꯟꯗꯤ ꯐꯪꯉꯔꯣꯏ ꯑꯩꯈꯣꯏꯅ ꯑꯗꯨꯅ 5,000 ꯑꯃ ꯊꯥꯗꯈꯤꯕꯁꯤꯒꯤ ꯍꯌꯦꯡ ꯂꯥꯛꯀꯗꯣꯏꯁꯤ ꯂꯨꯄꯥ 5,000 ꯈꯛꯇꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯣꯏꯁꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯅ ꯍꯣꯏ 20 days ꯆꯠꯄꯤꯔꯗꯤ ꯐꯩꯌꯦꯕ ꯑꯗꯨꯕꯨ ꯆꯠꯂꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯂꯧꯊꯣꯛꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯑꯣꯏꯒꯦꯔꯥ ꯑꯣꯜ ꯑꯣꯚꯔ ꯋꯥꯔꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯇꯣꯞꯄ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯃꯥꯏ ꯁꯤꯁꯇꯦꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯃꯨꯛ ꯍꯟꯅꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯝꯄꯥꯎꯟꯗꯤ ꯇꯧꯔꯔꯣꯏꯕ ꯍꯥꯞꯆꯜꯂꯤꯁꯦ ꯍꯥꯟꯅꯩꯗꯣ ꯂꯧꯊꯣꯛꯄ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯨꯝ ꯂꯧꯊꯣꯛ ꯇꯥꯔꯒꯗꯤ ꯀꯝꯄꯦꯅꯤ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯑꯣꯔ ꯃꯨꯊꯠꯈꯤꯅꯤ ꯊꯥꯗꯠꯈꯤꯅꯤ ꯑꯗꯨꯗ ꯃꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯗꯨꯝ ꯔꯥꯖꯅꯤꯇꯤꯅ ꯚꯣꯠ ꯀꯥꯔꯝꯗꯥꯏ ꯂꯦꯞꯄꯝꯗꯥꯏꯗ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯤ ꯄꯥꯏꯗ ꯍꯥꯏꯕꯗꯣ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯃꯈꯨꯠꯇ ꯆꯟꯈ꯭ꯔꯀꯥꯟꯗ ꯃꯥꯅ ꯃꯃꯥꯏ ꯄꯥꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯎꯅ ꯐꯪꯗꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯩꯑꯕꯀꯣ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯑꯍꯦꯟꯕꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯊꯥꯗꯔꯔꯣꯏꯒꯦ ꯃꯁꯤ ꯂꯩꯖꯈ꯭ꯔꯁꯅꯨ ꯈꯟꯗꯣꯛꯏ ꯑꯗꯨꯒ ꯍꯌꯦꯡ ꯃꯥꯅ ꯄꯤꯛꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ 20 days ꯁꯨꯈꯤꯕꯗꯨꯁꯨ ꯀꯛꯊꯔꯛꯇꯦ ꯉꯁꯤꯁꯨ 19 days ꯁꯨꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ 20 daysꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯗꯦꯗ ꯊꯥꯗꯈꯤꯕ $8ꯗꯣ ꯑꯗꯨꯁꯨ ꯀꯛꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯀꯛꯊꯔꯛꯇꯕ ꯑꯗꯨꯅ ꯑꯗꯒꯤ ꯍꯞꯇꯥꯁꯤꯕꯨꯗꯤ ꯍꯞꯇꯥ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯑꯟꯗꯔ ꯀꯣ 5-6 ꯍꯞꯇꯥꯃꯨꯛꯁꯤꯒꯤ ꯃꯇꯨꯡꯗꯕꯨꯗꯤ ꯈꯪꯒꯅꯤ ꯑꯗꯨ ꯈꯪꯉꯤ ꯀꯩꯗꯧꯕꯅꯤ ꯂꯧꯕꯁꯨ ꯌꯥꯔꯛꯇ꯭ꯔꯣ ꯃꯣꯏꯅ ꯄꯤꯔꯣꯏꯅ ꯄꯩꯁꯥꯗꯣ ꯍꯥꯞꯆꯤꯟꯗꯗꯤ ꯄꯤꯔꯣꯏ ꯍꯥꯞꯆꯜꯂꯦ ꯈꯜꯂꯁꯦꯕ ꯍꯥꯞꯆꯜꯂꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯅ ꯍꯣꯠꯅꯕꯗ ꯀꯝꯄꯥꯎꯟꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯄꯨꯂꯞ ꯑꯗꯨꯝ ꯂꯨꯞꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯀꯩꯁꯨ ꯑꯩ ꯁꯤꯗ ꯄ꯭ꯂꯥꯟꯒꯤ ꯈꯣꯠꯀꯤ ꯑꯃꯒꯤ ꯋꯥꯔꯤꯁꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯃꯣꯏꯅ ꯇꯧꯔꯛꯄ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯄ ꯌꯦꯡꯕ ꯑꯍꯣꯡꯕ ꯍꯥꯏꯕꯕꯨ ꯑꯁꯥ ꯎꯗꯦ ꯍꯥꯏꯕꯁꯤꯅ ꯁꯝꯂꯞꯄ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯗ ꯄꯥꯏ ꯍꯥꯏꯖꯟꯕꯁꯨ ꯅꯠꯇꯕꯀꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯣꯏꯔꯣꯏꯗꯕ ꯄꯥꯔꯣꯏꯗꯧꯕ ꯑꯩꯅ ꯈꯪꯗꯗꯅ ꯌꯥꯝ ꯑꯈꯪ ꯑꯍꯩ ꯁꯥꯔ ꯍꯥꯏꯖꯟꯕꯗꯣ ꯁꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨ ꯑꯣꯏꯔꯛꯇ꯭ꯔꯤꯕꯅꯤꯅ ꯑꯩꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄꯗꯣ ꯁꯨꯝ ꯇꯥꯟꯅꯁꯤ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯌꯥꯎꯔꯛꯇꯦ ꯃꯤꯇꯤꯡꯁꯦ ꯑꯗꯨꯒ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯃꯤꯌꯣꯅ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯃꯌꯥꯝ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯦ ꯑꯩꯈꯣꯏ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯆꯣꯡꯊꯥꯝ ꯕ꯭ꯔꯣꯗꯔꯁꯨ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯦ ꯕ꯭ꯔꯣꯗꯔꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯌꯥꯅꯤ ꯄꯥꯔꯤ ꯆꯣꯡꯊꯥꯝ ꯕ꯭ꯔꯣꯗꯔ ꯇꯥꯕꯤꯔꯒꯗꯤ ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯕ ꯌꯥꯅꯤ ꯌꯥꯏꯌꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯩ ꯀꯣꯏꯁꯟ ꯈꯤꯇ ꯍꯪꯖꯒꯦ ꯁꯥꯔ ꯁꯤꯒꯤ ꯃꯔꯝꯗꯀꯣ ꯌꯥꯏꯅꯦ ꯁꯥꯔ ꯍꯣꯡꯕꯤꯌꯨ ꯌꯥꯅꯤ ꯑꯣꯀꯦ ꯁꯥꯔ ꯑꯍꯥꯟꯕꯗ ꯁꯥꯔ ꯃꯣꯏꯅ ꯍꯥꯏꯗꯤ AI ꯁꯤꯅ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣꯕ ꯁꯥꯔ ꯃꯣꯏꯅ ꯍꯦꯛ ꯇꯧꯒꯦꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯁꯤꯒꯤ ꯑꯣꯏꯕ ꯐꯖꯅ ꯈꯪꯗ꯭ꯔꯦꯕ ꯁꯤꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯁꯥꯔ ꯃꯥꯅ ꯍꯦꯛ ꯇꯧꯔꯤꯁꯦ ꯁꯥꯔ ꯃꯣꯏꯅ ꯍꯦꯛ ꯇꯧꯏ ꯍꯥꯏꯁꯤ ꯀꯩꯅꯣꯅꯤꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ AIꯒꯤ ꯋꯥꯂꯦꯠꯁꯦ AIꯒꯤ ꯋꯥꯂꯦꯠ ꯂꯩꯔꯦ ꯑꯁꯤꯁꯤꯗ ꯑꯩꯈꯣই ꯀꯁꯇꯃꯔ ꯃꯌꯥꯝ ꯂꯩꯔꯦꯅꯀꯣ ꯑꯩꯈꯣꯏ ꯀꯁꯇꯃꯔ ꯃꯌꯥꯝꯁꯦ AIꯒꯤ ꯋꯥꯂꯦꯠꯁꯤꯗꯒꯤ ꯀꯁꯇꯃꯔ ꯃꯌꯥꯝꯗ ꯄꯩꯁꯥꯁꯦ ꯄꯤꯔꯤꯅꯦꯕ ꯀꯁꯇꯃꯔ ꯈꯨꯗꯤꯡꯃꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯑꯃꯃꯝ ꯑꯩꯈꯣꯏꯅ ꯕꯥꯎꯟ ꯇꯧꯏꯗꯅ ꯀꯁꯇꯃꯔ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯅ ꯑꯦꯗ꯭ꯔꯦꯁ ꯑꯃꯃꯝ ꯕꯥꯎꯟ ꯇꯧꯕꯁꯦ ꯑꯩꯈꯣই ꯑꯦꯗ꯭ꯔꯦꯁ ꯃꯌꯥꯝꯁꯦ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅ A ꯍꯥꯏꯕ ꯃꯤꯒꯤ ꯑꯦꯗ꯭ꯔꯦꯁ B ꯍꯥꯏꯕ ꯃꯤꯒꯤ ꯑꯦꯗ꯭ꯔꯦꯁ C ꯍꯥꯏꯕ ꯃꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯣꯏ ꯂꯩꯅꯦꯕ ꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯑꯇꯣꯞꯄ ꯍꯦꯀꯔ ꯀꯥꯡꯕꯨꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯣꯏꯒꯤ ꯑꯣꯏꯕ ꯑꯦꯗ꯭ꯔꯦꯁ ꯂꯣꯏꯅ ꯍꯥꯞꯇꯨꯒꯤ ꯇꯧꯔꯝꯃꯦ ꯀꯝꯄꯅꯤꯅ ꯋꯤꯗ꯭ꯔꯣꯁꯦ ꯄꯤꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ C ꯍꯥꯏꯕ ꯃꯤꯁꯦ ꯂꯥꯛꯇꯨꯕꯗ ꯁꯤꯒꯤ ꯍꯦꯛ ꯇꯧꯒꯗꯧꯔꯤꯕ ꯀꯝꯄꯅꯤꯁꯦ ꯁꯤꯗꯩꯁꯤꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯦ ꯁꯤꯅꯦꯕ ꯃꯥꯏꯁꯦ ꯁꯤ ꯂꯣꯏꯅ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯡꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ इनौ नौना ए है कस्टमर से अमुक इनौ नौना हापचंददी यारोय है इनौ नौना हापचनबसिदा माना मसाइगी हेक तौरिबा कंपनी दुना हापचनबो ओइदारगदी मादे फ्रीदा ओइरगदी हापचलकनी पैसा तिंगदु ओइरगदी हेक तौदु कंपनी हापचलरोयबा पैसा तिंगगा स्टेजदा हेक तौरिबा मिसना
lupa listing tara hapaga nang si address hapsal hai daragadi hack tori mission listing tara hapsal laga address hapsal bade ma ding amaro idna adamai tawdra koi customer koi isa go daragadi isa na koi paisa do mang dana bidamukta ne lupa listing manga oiro tara oiro hapsal laga ei paisa lokthok ke habi wakhal lo leragadi hapsal lak pai ai sini da ma hai plan se adubo ꯑꯣ hojik laiba status se koi India da laiba koi India gi leader ma'am se pisa chong invest tori ba all over India da motivation tori ba kambu se hojik se moi se team ani thokre team ani thoe moi su khara makhalon manada ba khara yaure aduna sir moi sida ai sir sida ai kainomtaga haijauꯒꯦꯀꯣ sir haro sir ꯑꯩꯁꯨ AI ꯗ ꯇ꯭ꯔꯦꯗ ꯇꯧꯍꯜꯂꯤꯅꯦꯕ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯩ ꯐꯣꯔꯦꯛꯁ ꯇ꯭ꯔꯦꯗꯔꯅꯤ sir ꯀꯣ ꯑꯗꯨꯒ sir ꯉꯁꯤꯐꯥꯎ ꯑꯩ AIꯗꯁꯨ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯁ꯭ꯀꯦꯝ ꯊꯦꯡꯅꯔꯦ ꯍꯦꯛ ꯇꯧꯔꯦ ꯊꯦꯡꯅꯔꯦ ꯑꯗꯣ ꯑꯩꯅ ꯊꯦꯡꯅꯕꯁꯦ AI ꯍꯦꯛ ꯇꯧꯔꯦ ꯊꯦꯡꯅꯩ ꯑꯗꯨꯒ AI ꯗꯣ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯊꯦꯡꯅꯩ sir ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ 1 year ꯍꯦꯟꯅ ꯆꯠꯄ AI ꯑꯃꯁꯨ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯕꯣꯠ XPꯅ ꯑꯗꯨꯒ sir ꯁꯤꯗ ꯃꯣꯏꯒꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯦꯗꯤꯡꯗꯒꯤ ꯄꯩꯁꯥ ꯂꯥꯛꯏꯅꯦ ꯍꯥꯏꯔꯦ ꯇ꯭ꯔꯦꯗꯁꯤꯅ ꯑꯃꯨꯛ ꯀꯩꯗ ꯇꯧꯔꯤꯅꯣꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯝꯁ ꯀꯣꯏꯟꯗ ꯑꯃꯨꯛ ꯇ꯭ꯔꯦꯗ ꯇꯧꯔꯦ ꯁꯤꯗꯩ ꯄꯩꯁꯥꯁꯤꯅ ꯑꯃꯨꯛ AIꯒꯤ ꯋꯥꯂꯦꯠꯇ ꯑꯃꯨꯛ ꯆꯪꯉꯦ ꯍꯥꯏꯁꯦ sir ꯁꯤꯗ ꯑꯩꯁꯦ ꯈꯔ ꯅꯔꯚꯁ ꯈꯔ ꯆꯠꯄ ꯑꯃ ꯂꯩꯔꯕ sir moi gi haiba trading di kanu ne da Binance ki future da to heba sir ꯑꯗꯨ ꯕꯥꯏꯅꯥꯟꯁꯀꯤ ꯐꯤꯆꯔ ꯇꯧꯕꯗꯣ sir ꯇ꯭ꯔꯦꯗ ꯇꯧꯔꯤꯗꯣ sir ꯃꯥꯒꯤ ꯇꯧꯕ ꯃꯐꯝꯗꯤ ꯂꯩꯅ sir ꯍꯥꯏꯗꯤ ꯀ꯭ꯔꯤꯞꯇꯣꯗꯅꯤ ꯈꯪꯗꯦ ꯐꯣꯔꯦꯛꯁꯇꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯛꯇꯅꯤ ꯈꯪꯗꯦ sir ꯇꯧꯕ ꯑꯃꯗꯤ ꯂꯩꯗꯅ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏꯅ ꯎꯍꯟꯕꯗꯗꯤ ꯃꯤꯝꯁ ꯀꯣꯏꯟꯗꯅꯦꯕ sir ꯇ꯭ꯔꯦꯗ ꯆꯪꯉꯤꯗꯣ ꯃꯥꯅ mane amara da phang da phang ba man tori je ꯃꯥꯅꯦ sir ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ sir ꯑꯗꯨꯒ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯑꯗꯨꯒꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯊꯝꯃꯒ ꯀꯛꯂꯛꯄꯗꯁꯨ sir ꯑꯩꯒꯤ $5 ꯐꯪꯕ ꯄꯣꯠꯇꯣ ꯑꯗꯨꯝ $5 ꯑꯗꯨꯝ ꯀꯛꯈꯤꯕ 6 ꯐꯪꯉꯦꯗꯅ 6 ꯑꯗꯨꯝ ꯀꯛꯈꯤꯕ ꯁꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ sir ꯄꯣꯠꯁꯦ oh ꯑꯗꯨꯒ PDF ꯇ ꯊꯥꯔꯤꯕ ꯃꯣꯏꯒꯤ ꯄꯣꯠꯇꯨꯒ ꯍꯧꯖꯤꯛ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯏꯁꯤꯒ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟꯁ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯔꯤꯁꯨ ꯂꯥꯛꯑꯦ sir ꯑꯗꯨꯅ ꯄꯨꯔꯥ ꯈꯨꯝꯕꯝ ꯈꯪꯗ꯭ꯔꯦꯕ ꯑꯩꯒꯤ ꯗꯥꯎꯟꯂꯥꯏꯟꯗ ꯍꯪꯉꯛꯄ ꯋꯥꯍꯪ ꯃꯌꯥꯝꯁꯤꯅ summe ꯍꯣꯏ sir ado ꯋꯤꯗ꯭ꯔꯣ ꯌꯥꯗꯕꯗꯨꯗꯤ sir ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯒ PDFꯀꯤ ꯌꯥꯔꯛꯇꯕ ꯄꯣꯠꯇꯣ ꯍꯦꯛ ꯆꯥꯟꯅꯗꯕꯗꯣ sir sarna haiba matamdadi 50% 50% haibneba sir AI ga aiga ko aduga sir kaisina ai ahambada hakiba amount do sap chana dum kakkiba haitare sir compounding la ai $7 phange $7 dum kakkiba 8 phange ai dum kakkiba point kitang go sena dawa aduga sir amuye naina chamam naijina ai ngasa ha do sir AI gi wallet ta kamai tawraga ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ ꯆꯦꯛ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ sir ꯁꯤꯗ ꯈꯔ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯦ sir ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯁꯦ sir ꯏꯁꯥꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯔꯦꯠ ꯄꯦꯖ ꯑꯃ ꯂꯣꯏ ꯄꯥꯏꯗꯣꯏꯅꯦꯕ sir ꯁꯔꯅꯁꯦ ꯈꯪꯉꯝꯃꯅꯤ ꯇ꯭ꯔꯁ ꯋꯥꯂꯦꯠ ꯁꯦꯄꯥꯜ ꯑꯗꯒꯤ ꯐꯦꯟꯇꯣꯝ ꯕ꯭ꯂꯨ ꯋꯥꯂꯦꯠ ꯂꯣꯏ ꯑꯦꯗ꯭ꯔꯦꯁ ꯂꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯔꯦꯠ ꯄꯦꯖ ꯂꯣꯏ ꯄꯥꯏꯗꯣꯏꯅꯦꯕ sir ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ sir ꯑꯇꯣꯞꯄꯅ ꯀꯃꯥꯏꯅ ꯕ꯭ꯂꯣꯛ ꯆꯦꯟ ꯍꯦꯛ ꯇꯧꯕꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯠꯇꯣ ꯀꯔꯤ ꯄꯣꯠꯅꯣꯗ sir ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯄꯣꯠ ꯍꯪꯉꯤꯁꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯀꯩꯅꯣꯒꯤ ꯑꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯔꯆ ꯇꯧꯕ ꯌꯨꯇ꯭ꯌꯨꯕꯀꯤꯁꯤꯗ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯗ ꯀꯣꯏꯟꯗꯦꯛꯁ ꯍꯥꯏꯅ ꯌꯥꯝ ꯆꯥꯎꯔꯕ ꯀꯩꯅꯣꯅꯤꯀꯣ ꯑꯁꯤꯁꯤꯗ ꯀꯔꯣꯔ 340 ꯍꯦꯛ ꯇꯧꯈꯤꯕꯒꯤ ꯃꯥꯏꯁꯨ ꯀꯩꯅꯣ ꯂꯩ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯒꯨꯒꯜꯗ ꯀꯩꯗ ꯊꯤꯔꯀꯥꯟꯗ ꯅꯍꯥꯟꯋꯥꯏ ꯇꯥꯔꯦꯕꯀꯣ ꯁꯤ ꯍꯦꯛ ꯇꯧꯕꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯥꯁꯦ ꯐꯥꯔꯦ ꯀꯔꯣꯔ 340ꯁꯦ ꯀꯣꯏꯟꯗꯦꯛꯁ ꯍꯥꯏꯅ ꯌꯥꯝ ꯆꯥꯎꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯄꯅꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯜꯒꯤ ꯀ꯭ꯔꯤꯞꯇꯣꯒꯤ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯃꯤꯡ ꯆꯠꯄ ꯀꯝꯄꯅꯤꯅꯦꯕ ꯃꯥꯒꯤ ꯋꯥꯂꯦꯠ ꯐꯥꯎꯗ ꯍꯦꯛ ꯇꯧꯕ ꯌꯥꯎꯔꯤꯅꯦꯕ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗꯗꯤ ꯍꯦꯛ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯈꯪꯕꯒ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯍꯥꯏꯁꯤꯅ ꯃꯥꯅ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯀꯣꯏꯟꯗꯦꯛꯁꯀꯤꯗꯨꯗꯤ ꯀꯔꯣꯔ 340ꯁꯦ ꯄꯨꯔꯥ ꯍꯦꯛ ꯇꯧꯔ ꯂꯧꯊꯣꯛꯈ꯭ꯔꯤꯅꯦꯕ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕ ꯀꯥꯡꯕꯨꯗꯣ ꯊꯤꯒꯠꯄꯗꯒꯤ ꯐꯥꯔꯦ ꯍꯧꯖꯤꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ AIꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯧꯒꯗꯕ ꯐꯤꯔꯦꯞꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯑꯦꯕ ꯍꯧꯖꯤꯛ AIꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯤꯝ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯃꯤ ꯃꯈꯜ ꯑꯅꯤ ꯂꯩꯔꯦꯕ ꯈꯔ ꯑꯃꯅ ꯅꯦꯒꯦꯇꯤꯞꯇ ꯂꯩꯕ ꯀꯥꯡꯕꯨ ꯑꯃ ꯅꯦꯒꯦꯇꯤꯞꯇ ꯂꯩꯕ ꯀꯥꯡꯕꯨ ꯑꯃ ꯐꯖꯅ ꯌꯥꯎꯔꯦ
Kharamna positive ta leiba kangbu sina akhoi nimidangi pung mapanda mapan makai de meeting toriba saglin hai da moi kangbu je adu moina hairibna akhoi mayamna paisa hapagi thammiba kotliba mayam je paisa mayam hapchali je sisgi moigi wallet address ama moina thiraga puthuye akhoi mayam hapi je company amada di changi ni na wallet amada changi ne ko wallet amada changi si wallet che kanagi no haina moina thiba matamda moina sumtigatpada moina thajabada Binance ki founder CJ Binance ki founder CJ magi wallet ni sigi kenozi AI gizi CJ na chalaibani haidra moina di amkan thajari adu moina haiji marakta sahi amagi mamangda thamanga truki mamangda sumaina problem he thui chamam na ba ma to project any confusion khara adum thopi yawi adubu hapta mani tha mamu leraga adum pharai adu mayam ji karim ta ji singinga leite paisa happy runu sumtaroga yengsi system soidam pharakani na moina di haidi ajike koi india ki koi ki kanoji saglin haije saglin je maje tumba chaba khangdabida aikogi haidi mabu thajabadagi mayamji loi yaunari ni na mayamji leader ni madi aduga magi wallet ta paisa kyam yauge haidu madi wallet ani hum leiba mini magi wallet ta paisa kyam yauge do mana ngarang thagalakpado sile magi wallet ta yauri paisa je ama tara cha lising tara lakh dollar la amaga lising kunthai pan yauri dollar lakh amaga lising kunthai pan je koi india rupees da pa matamda la amaga lising kunthai pan je into 90 ke tu 90 to dar de ama tara cha lising tara lakh tara crore amaga lakh kuntaro ki mane bawon yauri sigumba account ama ani hum leiraba mini maidi crore magi mane man thadri jo man pura madi pura sacrifice ne si system jida ma experience mane sagar ina nupane mangonde gidi up line je sagar ina nupam le mana pusalak ne sagar na america da leba mai tinaba mi ama khangnarakpadagi mi amadudagi mana mu pusalakpa mi amadudagi amuk kanoje saglin haiba nupasina mazu atopa platform amda han invest ogibagi paisa je mang lebasida mana si platform sidagi paisa yam tanbe yare na mana promotion chaung togi baidar saglin jin paisa khra sum phangpadi adagi koi stage da yar jinji kwai maru ina kamain to gya kanda ai lupa lising kun thadre ahobada kun thadabdagi lupa lising nimfu mo yankhai ma tale lorse kundagi lising nimfu yankhai tandara gati paisa am phangni haidana amukaso maje la ama muk thadab sum khoije paisa am taning bagi thaibi sida sum leiba la ama jum thadre la ama digi lakh mari manga um tale asidi paisa am phangi yaine na mu ningon dagi pubni khangni lakh taram thajam sumaina sum saung satkibisna paisa ji am saro kanda crore da lakh yankhai ke do oira kanda hojiksina company jina mu paisa ji withdraw je thingak panep tori adubu stage da koina yengba yabasi kari yengba yage haiba matamda all over gi oina koigi market se crash toy hoji mayam na ju ne khambiri de ne koigi bitcoin ngasi dagi hafta ama muki mamangda maji chaurang na india gi paisa da pa ba matamda crore amaga lakh kun gi mea da le mane mas chaurang na crore amaga lakh kun gi mea da yor maje hoji lakh marfu da haidagre lakh marfu ju phadre 75 lakhs da haidagre hoji yam chawba crash ni ko 75 lakhs le the chaurang na aina pa da 45 lakhs la amani lakh manga taruki wanati ko 45 lakhs ki makhada bitcoin down pra chale market down chatpasida khoigi company jisu loss yam yawgra
mayamsigi withdraw se piba ngamdabagi matam khara withdraw pi gumsi ga aina hairaga thaklaga thamibra sumai to mogdi phare ke sukaide aduga market na mu up chala kanda sigi pibam ji oiramgadra oiramagadi yam phare market up chala kanda amuk mayamgi withdraw se mausa gum pc haidna amuk piragadi masagi saglin haido du chumduine saglin haido sumaina mana moidi sahi ani gi mamang digi 2 years digi si company dum loina laine company gi magi nature se mun khange mara makta sumaina mu karan phu se miyawi hayo moin karan phu se mayam ga saunaraga kolaga ma tawraga dum sumdurai aduna si platform je soidana yarak pi aduga moina pura thajagi busu kaino har kanda akoi hauji koi gi mobile da mayam yaunari ba whatsapp aina yaunari WhatsApp se mayam se message thadok thajin to bagi siznana bani WhatsApp se adigi koi gi da Facebook yauri Facebook sina koina mayam da koi isa gi video gumba kai gumba photo gumba kai gumba share tokna bagi mobile kutu lo yam viral orba app ma tane moina mu khale kai khangi kanda AI earn jijo Facebook WhatsApp ki ta da sumaina paisa tannugi damakta mipum kudimakta loina soidani yauna app amu oirakani haiba wakhalan jida moina thajaraga moina sigi AI earn jida moina pra invest tawrubne ko India gi leader jingjina si anova app thorakpani koina WhatsApp Facebook se mi kudingi loi yauna sumaina AI earn jijo mi kudimakki mobile da paisa tanabi damakta si app sima loi yaurakani haina moina khallaga pra thajaraga moina tawrub haidar adu hoji market si pura down hoire plus company na withdrawal pi basi khara pi de adi system ji kitang suibra kanagumba mi amadana kanagumba mi ma chap manabda kanagumba mi masida $50 lokthokadaba leire kanagumba mi masida $50 lokthokadaba leire chap manaba mi sida kanagumba mi amadana $200 and half hours yawe kanagumba mi amdana $500 and half hours yawe ko system jik pra ko normal da leitaba amadan ama haiba amadan ama haiba gi mawo moji uri system stabilize oidari aduna akhoi ke hedare ni tharani di akhoi sum yengminaba msangi system jina koi mem khasagi koi karam mi thajagadi no koi khangba ya chapchara confirm tawya de saglin haina sarjna ma hai positive ni sigi fc Binance hai Binance ji world quite chaw crypto gi exchange ki leader mani cj na launch to bani soidana si company se amu halakani normal or kani cinema hai ji adi moine thikapya ba thikle sin moi numit humi tumba saba khangda bida saba thakta bida moi manga truk changa thigali system so the comeback lakani hojik negative ni aduna dani chairi ba kambuse system ne hack lakwa matamda moi ikai na system da mapunjigi yaw bong maroi da bani cinema ai mana thajari je ai moi chahi ani dagi si company se dum loi narga lai moi di pra thajaba lai cinema ai je adu hojik karimda torunu mayam tumina yenga laisi paisa jo hapsan birunu anobu mi jo hapirunu adu dagi moina 3x or 5x or half five amount ta hapirun tuminam ta yenga laisi nimit mangani tarukni app se lairi nin haidar adagi somda Punjab tagi mi karana moisu moigi han yawa company khara lai madu do moisu koi kai haidare moigi han yawa company khara platform khara moisu promotion tawi moi group ta moi promotion tawna bne na negative si ai si chai river ju khangde ko promotion to riba ai je negative ta ngang yu kambu je moisu hayeba moi adu lay adale yan moi hayeba aduga moina AIG moi da di thajaba amta leitre moi di moi hane gi tabu project to tawgadabni han am tawgre aduna makal ani lay aduna mayamda aikoina hojik tawgadabsi aikoi karigumba step ama kari tawgadage khokadage habsi koi system na
ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ ꯅꯣꯔꯃꯦꯜꯗ ꯂꯥꯛꯄ ꯑꯗꯨ ꯉꯥꯏꯔꯒ ꯇꯧꯃꯤꯟꯅꯕ ꯅꯠꯇꯅ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯩꯈꯣꯏꯅ ꯇꯧꯃꯤꯟꯅꯔꯤꯕ ꯀꯝꯄꯅꯤ ꯃꯌꯥꯝꯁꯤꯗ ꯍꯥꯟꯅ ꯃꯥꯡꯈ꯭ꯔꯤꯕ ꯀꯝꯄꯅꯤꯁꯤ ꯃꯥꯡꯒꯗꯣꯔꯦ ꯍꯥꯏꯅ ꯆꯤꯡꯅ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯑꯗꯨꯝ ꯃꯥꯡꯈꯤꯑꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯃꯥꯡꯈꯤꯕ ꯌꯥꯎꯋꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯍꯥꯏꯔꯤꯕ ꯑꯦꯞꯁꯦ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯆꯤꯡꯅ ꯁꯨꯝ ꯂꯩꯔꯤꯕ ꯁꯤꯁꯤꯅ 20 days ꯐꯥꯎ ꯁꯨꯝ ꯂꯩꯕꯤ ꯇꯥꯔꯒꯗꯤ 20 days ꯐꯥꯎ ꯁꯨꯝ ꯂꯩꯔꯒ ꯃꯥꯅ ꯍꯥꯞꯄ ꯍꯥꯏꯕ ꯄꯩꯁꯥꯁꯦ ꯍꯥꯞꯄ ꯃꯤꯁꯤꯡꯗ ꯋꯤꯗ꯭ꯔꯣ ꯁꯨꯝ ꯐꯪꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯀꯟꯐꯤꯗꯦꯟꯁ ꯑꯣꯏꯅ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯩꯁꯥ ꯐꯅ ꯆꯤꯜꯂꯒꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯒꯤ ꯋꯥꯂꯦꯠꯇ ꯂꯨꯄꯥ 1,00,000 ꯑꯃ ꯌꯥꯎꯔꯦꯕ ꯅꯪ ꯂꯨꯄꯥ 50,000 ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯂꯨꯄꯥ 50,000 ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯂꯧꯊꯣꯛꯎ ꯍꯥꯏꯇꯥꯔꯒꯁꯨ ꯃꯌꯥꯝꯁꯦ ꯁꯨꯝ ꯂꯧꯊꯣꯛꯅꯕ ꯁꯤꯁꯇꯦꯝ ꯄꯨꯔꯥ ꯅꯣꯔꯃꯦꯜ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯂꯨꯄꯥ 50,000 ꯍꯥꯞꯆꯤꯜꯂꯒ ꯑꯩ 1,50,000 ꯂꯧꯊꯣꯛꯄ ꯀꯩꯁꯨ ꯅꯠꯇꯦꯅ ꯈꯟꯅꯔꯛꯀꯅꯤ ꯃꯤ ꯂꯣꯏꯅꯃꯛ ꯃꯥꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦꯕ ꯁꯤꯁꯇꯦꯝꯁꯤꯕꯨ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯄꯤꯔꯒꯗꯤ ꯃꯥꯅ ꯑꯦꯅꯤ ꯍꯥꯞꯄ ꯄꯩꯁꯥ ꯑꯩꯈꯣꯏ ꯂꯣꯏ ꯍꯥꯞꯄ ꯉꯝꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯂꯨꯄꯥ 9,00,000 ꯌꯥꯎ ꯂꯩꯔꯦ ꯃꯥꯏ ꯋꯥꯂꯦꯠꯇ ꯃꯥꯁꯤꯗꯩꯁꯨ ꯂꯨꯄꯥ 1,00,000 ꯑꯃ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯔꯦ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯩꯁꯥ ꯍꯥꯞꯆꯤꯟꯅ ꯂꯧꯊꯣꯛꯅ ꯇꯥꯔꯒꯗꯤ ꯃꯥ ꯄꯨꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯇꯧꯔꯒ ꯂꯨꯄꯥ 1,00,000 ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯃꯥꯒꯤ 9,00,000 ꯂꯧꯊꯣꯛꯄ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯁꯤꯁꯇꯦꯝꯁꯤ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯇꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯉ ꯂꯩꯅꯕꯩ ꯋꯥꯅꯤ ꯃꯥꯅ ꯄꯩꯁꯥ ꯍꯥꯞꯄ ꯀꯥꯟꯗ ꯂꯧꯊꯣꯛꯄꯗꯤ ꯑꯩꯈꯣꯏ ꯉꯝꯃꯔꯣꯏꯅ ꯄꯥꯈꯠꯅꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯐꯅ ꯍꯥꯞꯄꯁꯨ ꯂꯧꯊꯣꯛꯄꯕꯨ ꯌꯥꯔꯒꯗꯤ ꯁꯤꯁꯇꯦꯝꯁꯤꯕꯨ ꯊꯥ 5-6 ꯆꯍꯤ ꯍꯦꯟꯅ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯣꯏꯅ ꯊꯥꯖꯔꯤꯗꯤ ꯁꯤꯒꯤ ꯑꯦꯞꯁꯦ ꯂꯣꯡ ꯇꯥꯝꯅꯦꯕ ꯋꯥꯠꯁꯑꯦꯞ ꯐꯦꯁꯕꯨꯛꯀꯤ ꯇꯥꯏꯞꯇ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯒꯅꯤ ꯃꯄꯥꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯏꯟꯇꯔꯅꯦꯠ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯗꯨꯝ ꯂꯩꯔꯗꯧꯕꯅꯤ ꯍꯥꯏꯅ ꯃꯣꯏꯅ ꯋꯥꯈꯜꯗꯨꯗ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯌꯥꯎꯔꯨꯕꯅꯦꯕ ꯏꯁꯣꯔꯅ ꯆꯥꯟꯗꯅ ꯃꯣꯏꯅ ꯈꯜꯂꯤꯕ ꯑꯁꯥꯗꯨ ꯀꯔꯤꯝ ꯆꯨꯝꯃꯛ ꯇꯥꯔꯒꯗꯤ ꯁꯨꯝ ꯆꯠꯇ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥꯗꯤ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠ ꯗꯥꯎꯟ ꯑꯣꯏꯕꯁꯤꯗ ꯃꯌꯥꯝꯒꯤ ꯋꯤꯗ꯭ꯔꯣꯁꯦ ꯄꯤꯗꯅꯕ ꯀꯝꯄꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯄꯪꯉꯥꯡꯗ ꯉꯥꯡꯉꯒ ꯊꯝꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ ꯈꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅ ꯇꯥꯔꯦ ꯃꯇꯝꯒꯤ ꯑꯞꯗꯦꯠ ꯂꯥꯛꯄꯗꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯕ ꯊꯥꯖꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯁꯨꯝ ꯉꯥꯏꯃꯤꯟꯅꯔꯒ ꯌꯦꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯩ ꯋꯥꯐꯝꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯅ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔꯒꯤ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯌꯥꯔꯒꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇ ꯍꯥꯏꯕ ꯉꯝꯗꯦ ꯐ꯭ꯌꯨꯆꯔꯁꯦ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯅꯥꯝꯇ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥꯏꯔꯒ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯐꯠꯇꯦꯅ ꯍꯦꯛꯇ ꯆꯩꯔꯨꯕꯁꯨ ꯌꯥꯗꯦ ꯉꯁꯤ ꯆꯩꯊꯣꯛꯎꯔꯒ ꯍꯌꯦꯡ ꯃꯥꯅ ꯑꯆꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯉꯣꯟꯗ ꯂꯥꯜꯂꯦꯅ ꯍꯥꯏꯖꯒꯅꯤ ꯏꯀꯥꯏꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯐꯠꯇꯅ ꯋꯥꯔꯧꯅ ꯈꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯌꯥꯝꯅ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯋꯥꯠꯁꯑꯦꯞ ꯐꯦꯁꯕꯨꯛꯒꯨꯝꯅ ꯍꯥꯏꯕ ꯑꯦꯞꯁꯤꯁꯨ ꯑꯗꯨꯝ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯦꯞꯁꯦ ꯑꯗꯨꯝ ꯂꯥꯏꯚ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯁꯥ ꯌꯥꯝꯅ ꯇꯧꯕ ꯌꯥꯔꯤ ꯀꯅꯥꯅ ꯍꯥꯏꯕ ꯆꯨꯝꯒꯗꯣꯏꯅꯣ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯈꯪꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔꯒꯤ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔ ꯑꯍꯥꯟꯕꯃꯛꯇꯗ ꯁꯥꯔ ꯁꯃꯥꯅꯟꯗ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯃꯤꯇꯤꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯎꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯆꯨꯝꯃꯤ ꯁꯥꯔ ꯁꯃꯥꯅꯟꯗꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ
ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯊꯤꯖꯤꯜꯂꯨꯗꯕꯇ ꯅꯠꯇꯅ ꯁꯥꯔ ꯔꯣꯃꯤꯌꯣꯅ ꯇꯥꯛꯄꯤꯈꯤꯕ ꯑꯇꯣꯡꯕ ꯈꯛꯇ ꯈꯟꯕꯁꯨ ꯌꯥꯗꯦ, ꯃꯥꯡꯕ ꯈꯛꯁꯨ ꯈꯟꯕ ꯌꯥꯗꯦ. ꯑꯇꯣꯡ ꯑꯃꯥꯡ ꯍꯥꯏꯁꯤꯗꯤ ꯂꯩꯒꯅꯤ, ꯑꯀꯥ ꯑꯀꯨꯝ ꯂꯩꯒꯅꯤ, ꯃꯥꯡꯈꯤꯕ ꯀꯌꯥꯅꯤ, ꯇꯣꯡꯂꯛꯄ ꯀꯌꯥꯅꯤ. ꯇꯣꯡꯕ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯀꯅꯥꯁꯨ ꯈꯜꯂꯨꯗꯦ. ꯇꯣꯡꯉꯤꯈꯩ ꯍꯔꯥꯎꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ, ꯃꯥꯡꯀꯥꯟꯗꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯋꯥꯁꯦ ꯑꯗꯨꯝ ꯈꯔ ꯊꯣꯛꯂꯛꯏ ꯍꯥꯏꯕ ꯇꯥꯏ. ꯑꯗꯨꯃꯛꯄꯨ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦ. ꯍꯥꯏꯕꯗꯤ ꯉꯁꯤ ꯃꯥꯡꯈ꯭ꯔꯁꯨ ꯍꯌꯦꯡ ꯀꯔꯤꯗꯩ ꯈꯣꯀꯠꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯃꯤꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯧꯅꯕ ꯌꯥꯏ. ꯑꯗꯨꯕꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯁꯥꯔꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯁꯤꯗ ꯄꯤꯔꯤꯕ ꯋꯦꯕꯁꯥꯏꯠꯁꯤ ꯊꯣꯏꯗꯣꯛꯅ ꯃꯥꯡꯕꯒꯤꯗꯤ ꯃꯃꯤ ꯎꯗ꯭ꯔꯤ. ꯑꯩꯃꯛꯁꯨ ꯑꯍꯥꯟꯕꯗ ꯍꯣꯏ ꯌꯥꯝꯅ ꯑꯇꯣꯞꯄ ꯀꯩꯅꯣ ꯃꯌꯥꯝ ꯌꯥꯎꯔꯨꯕꯕꯨꯗꯤ ꯊꯣꯏꯗꯣꯛꯅꯗꯤ ꯂꯩꯇꯦ. ꯂꯩꯇ꯭ꯔꯒꯁꯨ ꯁꯨꯝ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ. ꯇꯧꯕ ꯃꯇꯝꯗ ꯉꯁꯤꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯍꯨꯔꯥꯜꯂ ꯆꯦꯟꯈꯤꯕ, ꯅꯣꯡꯃ ꯅꯤꯅꯤ ꯄꯤꯠꯄꯥ ꯇꯧꯔꯝꯃ ꯇꯧꯈꯤꯕ ꯉꯥꯛꯇ ꯑꯣꯏꯅ ꯑꯌꯥꯝꯕ ꯊꯦꯡꯅꯩ. ꯇꯥꯛꯄꯤꯔꯛꯄ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ, ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯛꯄꯤꯔꯛꯄ ꯃꯇꯝꯗ. ꯑꯗꯨꯕꯨ ꯉꯁꯤ ꯃꯔꯤ ꯃꯉꯥꯅꯤ ꯁꯨꯖꯜꯂꯛꯑꯦ. ꯑꯩꯒꯤꯁꯨ ꯌꯥꯎꯕ ꯅꯣꯡꯉꯥꯟꯕꯒ ꯅꯤꯅꯤ ꯁꯨꯕꯗ ꯇꯧꯈꯤꯕ ꯑꯩꯒꯤ ꯏꯈꯥꯗ ꯌꯥꯎꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ. ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯂꯩ. ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯌꯥꯎꯕ ꯍꯧꯔꯝꯗꯥꯏ ꯃꯇꯝꯗꯁꯨ ꯍꯥꯏ, ꯇꯝꯕ ꯉꯝꯗꯕ ꯈꯣꯡꯆꯠꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ. ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅꯗꯤ ꯇꯧꯁꯤ. ꯅꯪꯁꯨ ꯅꯁꯥꯅ ꯈꯜꯂꯣ. ꯃꯥꯡꯉ ꯃꯥꯡꯉꯦ, ꯇꯣꯡꯉ ꯇꯣꯡꯉꯦ, ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯌꯥꯝꯕꯁꯨ ꯍꯥꯏꯕꯕꯨꯗꯤ. ꯁꯥꯔ ꯍꯣꯏ, ꯃꯦꯗꯥꯝ ꯍꯣꯏ ꯃꯌꯥꯝ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏ. ꯌꯥꯝ ꯍꯥꯏꯖꯜꯂꯨꯔꯒꯁꯨ ꯃꯣꯏꯁꯨ ꯄꯥꯈꯠꯇꯅ ꯌꯥꯎꯈꯤꯗꯕꯁꯨ ꯀꯣꯊꯣꯛ ꯑꯃ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯑꯩꯒꯤ ꯁꯥꯏꯠꯇ. ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏ, ꯀꯥꯟꯅꯔꯗꯤ ꯀꯥꯟꯅꯃꯤꯟꯅꯁꯤ, ꯀꯩꯗꯧꯋꯦꯒꯦ, ꯂꯨꯄꯥ 5,000 ꯑꯃ 10 ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯄꯥꯔꯇꯤ ꯑꯃ ꯇꯧꯊꯣꯛꯄꯗ ꯐꯨꯔꯤꯠ ꯑꯃ, ꯐꯤꯔꯣꯜ ꯃꯃꯜ ꯇꯥꯡꯕ ꯑꯃ ꯂꯩꯕ, ꯈꯣꯡꯎꯞ ꯑꯃ ꯂꯩꯕ ꯃꯃꯜ ꯐꯥꯎ ꯌꯧꯄꯣꯟꯇꯦꯅ ꯑꯗꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅꯩꯕ ꯉꯥꯛꯇꯅꯤ. ꯁꯥꯔ ꯍꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯒꯅꯤ, ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯕꯨ, ꯖꯦꯀꯦꯠ ꯑꯃ ꯂꯩꯕꯗ ꯂꯨꯄꯥ 8,000-9,000 ꯍꯥꯏꯅꯦ. ꯑꯩꯅ ꯈꯔ ꯕ꯭ꯔꯥꯟꯗꯦꯗ ꯑꯣꯏꯕꯗꯤ ꯑꯗꯨꯝ ꯇꯥꯡꯉꯤꯗꯅ ꯁꯥꯔ. ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯁꯥꯔ. ꯍꯥꯏꯅꯕꯅꯤꯅ ꯃꯁꯤ ꯍꯣꯏ, ꯂꯩꯇꯕꯗꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯅ ꯈꯟꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄ ꯌꯥꯏ. ꯃꯗꯨ ꯈꯟꯕꯤꯒꯅꯨ. ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯣꯟꯊꯔꯤꯕ ꯋꯥꯈꯟꯗꯣ ꯈꯤꯇꯪ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇ. ꯍꯥꯏꯕꯗꯤ ꯑꯩ ꯃꯥꯇꯨꯃ ꯃꯥꯡꯉꯒ ꯑꯩ ꯃꯥꯡ ꯇꯥꯛꯑꯦꯅꯦ, ꯅꯠꯇ꯭ꯔꯒ ꯑꯩ ꯃꯨꯠꯂꯦꯅ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯣ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏ ꯁꯦꯡꯅ ꯍꯥꯏꯔꯗꯤ, ꯂꯝꯕꯤꯗ ꯑꯉꯥꯡ ꯑꯃꯅ ꯀꯀꯥ ꯄꯩꯁꯥ ꯈꯤꯇ ꯄꯤꯔꯝꯃꯣꯏꯗ, ꯂꯨꯄꯥ 5-10 ꯄꯤꯊꯣꯛꯄꯗ ꯀꯩꯁꯨ ꯄꯥꯝꯃꯨꯗꯦ. ꯏꯅꯥꯛ ꯈꯨꯟꯕ ꯑꯝꯗ ꯌꯥꯝ ꯄꯥꯏꯕ ꯑꯝꯗ ꯂꯨꯄꯥ 1,00,000 ꯀ꯭ꯔꯣꯁ ꯇꯧꯊꯣꯛꯄ ꯀꯩꯅꯣ ꯇꯧꯗꯦ. ꯑꯗꯨꯝꯅ ꯑꯩꯈꯣꯏꯁꯨ ꯄꯨꯛꯆꯦꯜꯁꯤ ꯆꯥꯎꯊꯣꯛꯑꯒ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 5 ꯍꯞꯇꯥꯃꯨꯛꯀꯨꯝꯕꯗꯤ ꯈꯔ ꯍꯦꯟꯅ ꯆꯪꯒꯗ꯭ꯔꯥ ꯑꯩꯅ ꯈꯜꯂꯤ. ꯁꯝꯍꯥꯎ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯁꯥꯔ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤ 4-5ꯅꯤꯁꯦ ꯆꯪꯈꯠꯂꯛꯑꯦ. ꯉꯁꯤꯗꯤ 4-5ꯅꯤꯗꯤ ꯑꯣꯜꯃꯣꯁ ꯊꯥ ꯃꯈꯥꯏ ꯑꯃꯗꯤ ꯐꯥꯗꯣꯔꯛꯑꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯗꯈꯤꯕꯁꯤꯡ ꯑꯌꯥꯝꯕ ꯑꯅꯧꯕ ꯌꯥꯎꯔꯛꯄꯁꯤꯡꯗꯤ ꯑꯣꯜꯃꯣꯁ 20 days ꯌꯧꯔꯛꯄ, ꯑꯗꯒꯤꯗꯤ ꯈꯔ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯂꯥꯛꯄ, ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯔ ꯃꯈꯩꯗꯤ ꯂꯥꯛꯑꯅꯤꯗꯅ. ꯂꯥꯛꯑꯗꯧꯕꯅꯤꯅ ꯁꯤꯗꯩꯁꯤꯗ ꯑꯑꯣꯟꯕ ꯀꯔꯤ ꯂꯥꯛꯀꯦ, ꯂꯥꯏꯕꯛ ꯐꯗꯅ ꯌꯥꯕꯤꯔꯛꯑꯒꯗꯤ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯨꯕꯒꯤ ꯑꯋꯥꯃꯟ ꯈꯔ ꯃꯈꯩꯗꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ. ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯗꯕ ꯄꯣꯠꯁꯛ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯒꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯁꯣꯟꯊꯕꯁꯨ ꯇꯧꯕꯤꯒꯅꯨ. ꯅꯨꯄꯥ ꯃꯆꯥꯅꯤ, ꯀꯩꯗꯧꯋꯦ, ꯅꯣꯡꯃꯒꯤ ꯗꯥꯎ ꯌꯦꯡꯊꯣꯛꯄꯅꯤ, ꯈꯟꯇꯣꯛꯑꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯇꯦꯟꯁꯤꯟꯖꯒꯦ. ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯇꯟꯀꯨꯃꯥꯔ ꯊꯥꯒꯠꯆꯔꯤ. ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯀꯝꯄꯅꯤꯒꯤ ꯃꯥꯒꯤ ꯔꯨꯜꯁꯁꯤ ꯅꯍꯥꯟꯗꯤ ꯇ꯭ꯔꯦꯠ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ 10%ꯒ ꯄꯤꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯈꯔꯕꯨꯗꯤ ꯑꯃꯨꯛ ꯅꯣꯔꯃꯦꯜ ꯑꯃꯨꯛ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ. ꯑꯗꯨꯅ ꯀꯝꯄꯅꯤꯅ ꯍꯥꯏꯕꯁꯤ ꯃꯥꯅ ꯉꯥꯡꯈꯤꯕ ꯋꯥꯁꯤꯡꯁꯤ ꯖꯕꯥꯟ ꯁꯨꯡꯆꯠ ꯆꯠꯇꯕ꯭ꯔꯥ, ꯄꯉꯥꯡꯗ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯏꯜꯂꯦꯕ ꯍꯧꯖꯤꯛ. ꯅꯍꯥꯟ ꯃꯥꯅ ꯍꯥꯏꯕꯗꯣ ꯉꯁꯤ ꯃꯥꯡꯈꯤꯕꯁꯨ ꯑꯃꯁꯨ ꯄꯤꯁꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯄꯤꯁꯜꯂꯛꯑꯦꯕ. ꯑꯗꯨ ꯃꯥꯁꯦ ꯈꯔꯕꯨꯗꯤ ꯊꯥꯖꯕ ꯌꯥꯕꯁꯨ ꯈꯔꯗꯤ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯣ ꯈꯔꯁꯨ ꯎꯔꯦ ꯑꯩꯈꯣꯏꯅ. ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯀꯝꯄꯅꯤꯒꯤ ꯊꯕꯛꯁꯤꯗ ꯏꯁꯣꯔꯅ ꯑꯗꯣꯝꯗ ꯀꯩꯒꯨꯝꯕ ꯈꯔ ꯀꯥꯟꯅꯧ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯀꯥꯟꯅꯅꯤ. ꯑꯗꯨꯅ ꯌꯥꯝꯅ ꯊꯥ 7ꯒꯤ ꯃꯃꯥꯡꯗ ꯑꯩꯁꯨ ꯀꯝꯄꯅꯤ ꯑꯃꯒ ꯑꯩꯅ ꯂꯨꯄꯥ 50,000 ꯄꯨꯊꯣꯛꯑꯒ ꯑꯩ ꯊꯥ 7ꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯎꯖꯈꯤ. ꯊꯥ 5-6 ꯂꯩꯔꯝꯃꯒ ꯀꯝꯄꯅꯤꯁꯦ
withdrawal of the pigidre withdrawal of the pidre ado hojik tha mapan je khoi myam je ngai minare tha mapan chup na khoi myam je ngai re yamna chong chong invest to gi ba mi yawi india manungda pasha mang da khoi mi society ro si bu yawi ni go si company sida मिंगोंद की लाख तारा कुन का पूरा हफ्ते लगा पैसा जे कंपनी से withdraw the pidre मी की सेंडो सिंग बैंक की मी लाख पा सिंगम दर सीने भी मी यावरी हजी हजी पाव दा हॉस्पिटल दा कोमा दा लेबा मी यावरी कंपनी की withdrawal जे मयाम याम थाजन तो भाईदार इन्वेस्टमेंट था मपन ये मतुंग दा हजी तांग अमद दिसंबर तांग अमद दिना तांग मंगा मके मनुंग दा माजे अमु लॉन्च तो हौरे ngasi digi launch to hौरे ngasi digi launch to hobusida aina lupa lising yang kai gak thangi basina ai andaki December thas gi manungda ai chorakna lakh manga deina lakh tara bakti ai lokthokane mana December manungsida ai tachena withdrawal je pira agati ado hana masida wa giba mayam je adum hoji yam nungai nariba aduna karamba la aroi adu toroi no kan yam pikna khallu bagiju kanade adu ngai ba kallaga ahlamajingna haibiramba phamba kallaga phamen phami habdo shona chanbiraga di ekoi sum nimit mangani tarani kunni ora tha ma ro ani oro koina sigi company sida tha mapan ngai ba ngamaga tha mapan ngai ba ngamaga aikoina ai gi da nimit tarani kun ba ngai ba ngamdraga di ta khalling biyo ko nimit tarani kun koi ngai ragam ti yengje ado AI sina market world की crypto की market से अमु boom मोरे जर चाखोले हारगा AI ना माज profit फजन तोंगे मयांग withdrawal से पीबंग मनी हारगा पिथोरगा दी एकोय अमु मसी एकोयना वारिबा तुम्बा यादबी चाबा यादबी लाइना पकपंग के खांगी जे लोइनो फको किने अदुना कोई करिगुम वखल अमता खनबीगनो अदुगा कोई मणिपुर से हौजी थबक शुभम नोमंग खंगदबी याम वानै हाइबा आइजु खंगजै खुइलोन म खंगबा गातनी अदु कनागुम्बा अखोइगी इरक्सिदा आई नोंमगी लुपा 500 तंग तांदबा यादे लिसिंग तंग तांदबा यादे हाइबा आई नोंमगी लुपा लिसिंग दोसु तांद्रगदि आई इमुंगसे चलाइबदे वाइ हाइबा मी यावीरगदि अदो पैसाजु अमता पुथोकपिगनो पैसा अमता पुथोकतना आइगा पुन्ना अदुम कैगुम्बा थबक खरा तौमिनबा याबा लई थबक तो तौरगा अदोम था अमदा यामद्रबा लुपा लिसिंग 10 अमा कुलमदे अदुम तानबे यानी पैसा अमता पुथो हाइजरोइको अदुना कनागुम्बा आई सुमाइना पैसा अदा पुथोकतेबिदा पैसा खितंग तानबे याबा प्रोजेक्ट लैदारगदि तौगे आई पैसा हजिकसे AI gi dun laaju phare amo orju phare laaga AI di tangani marak sida matam kharai oina aina kaigumba project amada nomagi lupa 900 da ju tange lising da ju tange lising manga da ju tange tara da ju tange khanba koi member sing yawi ragadi adum agonda contact to biro kaigino har kanda mayam jigi phanana ba koi sinda ba yade ba aduna aidi mayam sigi crypto gi project sida sahi ani gi mamangda ai tawjare aduga aidi around project manga mukta ai je adum work tawriyo the project yam auction bazi yam drabda ani da hom da auction bazi yam kanai project amada fail orzo amada income dum lakane ana ai ji AI ji kai gumba matam khara gi hol oidar ga update kini khangde amana khangde pesa laktra ga jo ai gi project ahum mari dagi adum ai gi imung chalai na khara di dum layo aduna si crypto gi sangsar sida pesa tan ba hai basi ekoina मीने पैसा फंगे न कोई फंगद फंगने जो खन बजु यादे खरा कुपना रिसर्च ऑप्शन बा खंजिन बा सिगी प्रोजेक्शन का पैसा क्या लाखपा सिगी प्रोजेक्शन कमाई लाखपा असी प्रोजेक्शन कमाई लाखपा इन कुपना थीजल लगा मखल मखन की प्रोजेक्ट मैम ले रियो अदुना कोई नॉलेज तांसल लगा पैसा से अदुगी दिक तानबे यानी नना कोई मेंबरसिंग हजिक AI earn have FC fazna normal function tawri hana gumna mangon da kaim da khena blaite atai koi gi company sing di maji kai gumba mange hai daraga di website ka se hang ba yarga se yam tap na khaji ka hang khu ma'am thena ramuni oda loi khangbi ramuni go hang ba yarda su khaji nga ta hangal ma ga har mu fal au mutki ba nga punga mani le ga nga mini amani ga hangal ba adu fal mutki ba damani yam tawe adu bo hojiki di कोई AI earn गिदी 24 hour फजन स्मूथ ओइना दुम चली
plus ꯀꯅꯥꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯗꯤ ꯀꯝꯄꯅꯤꯅ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯕ ꯄꯩꯁꯥ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯋꯤꯗ꯭ꯔꯣ ꯇꯧꯅꯔꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯅꯩꯑꯕ ꯁꯤꯗꯩꯁꯤꯗ ꯀꯝꯄꯅꯤꯅ ꯂꯨꯄꯥ ꯂꯥꯛ 5 ꯍꯥꯞꯆꯤꯜꯂꯣ ꯑꯗꯨ ꯋꯤꯗ꯭ꯔꯣ ꯌꯥꯅꯤ ꯂꯥꯛ 5 ꯍꯥꯞꯆꯤꯜꯂꯣ ꯀꯩꯅꯣ ꯀꯩꯁꯨ ꯅꯠꯇꯦꯅꯦ ꯌꯦꯡꯉꯁꯤ ꯀꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯋꯤꯗ꯭ꯔꯣ ꯑꯗꯨꯝ ꯇꯧꯕ ꯀꯥꯡꯕꯨ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯣꯏ ꯑꯗꯨꯝꯕꯁꯤꯡꯗꯨꯅꯤ ꯑꯩꯈꯣꯏꯅ AIꯒꯤ ꯑꯦꯞꯇ ꯋꯤꯗ꯭ꯔꯣꯒꯤ ꯔꯤꯄꯣꯔꯠ ꯑꯆꯧ ꯑꯆꯧꯕ ꯈꯔ ꯎꯕ ꯐꯪꯉꯤꯗꯣ ꯑꯗꯨꯕꯨ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯇꯣꯝꯕ ꯆꯥꯎꯕ ꯃꯥꯅ ꯋꯤꯗ꯭ꯔꯣ ꯇꯧꯏ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏ ꯃꯤꯠꯅ ꯈꯣꯡꯅ ꯎꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯅ ꯋꯤꯗ꯭ꯔꯣ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯀꯟꯅ ꯊꯥꯖꯕ ꯑꯣꯏꯗꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯊꯛꯅꯅꯕ ꯑꯗꯨꯝ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯄꯟꯖꯥꯕꯀꯤ ꯑꯗꯒꯤ ꯁꯛꯂꯤꯟꯒꯤ ꯃꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯗ ꯌꯥꯎꯕ ꯃꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡꯗꯤ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯕ ꯈꯔꯗꯤ ꯄꯥꯎꯗꯤ ꯐꯪꯉꯦ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯅ ꯄꯩꯁꯥ ꯍꯥꯞꯆꯤꯟꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯑꯦꯅꯤ ꯄꯩꯁꯥ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯏ ꯇꯧꯕꯗꯨ ꯁꯤꯁꯇꯦꯝꯁꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯑꯗꯨ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯄꯩꯁꯥ ꯍꯥꯞꯄꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯄꯩꯁా ꯈꯔ ꯄꯥꯏꯕ ꯃꯤ ꯑꯃꯅ ꯃꯤ ꯃꯌꯥꯝꯁꯦ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯃꯥꯒꯤ ꯄꯩꯁꯥ ꯍꯥꯞꯆꯤꯟꯕꯤꯔꯒ ꯅꯪꯒꯤ ꯀꯌꯥ ꯍꯥꯞꯇꯣꯏꯅꯣ ꯃꯥꯒꯤ 500ꯅꯤ ꯍꯥꯏꯔꯦ 500ꯇꯣ ꯁꯦ ꯀꯥꯞꯁꯤꯜꯂꯛꯏꯁꯦ ꯀꯥꯞꯁꯤꯟꯕꯤꯔꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠ माꯅ 500 ꯅꯠꯇ꯭ꯔꯒ 1000 ꯂꯧꯊꯣꯛꯑꯀꯥꯟꯗ ꯑꯩ ꯁꯥꯔ ꯑꯩ ꯁꯤꯡꯖꯔꯒꯦ ꯁꯤꯡꯉ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯏꯕ ꯁꯤꯁꯇꯦꯝꯁꯤꯕꯨ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯩꯁꯥ ꯂꯧꯊꯣꯛꯃꯤꯟꯅꯕ ꯌꯥꯏ ꯄꯩꯁꯥ ꯀꯩꯝ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨ ꯁꯤꯁꯇꯦꯝꯁꯤ ꯃꯇꯝ ꯁꯥꯡꯅ ꯆꯠꯄ ꯑꯗꯨ ꯈꯛꯇꯪ ꯃꯌꯥꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕꯤꯌꯨ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯤꯇꯤꯡꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯑꯅꯧꯕ ꯑꯞꯗꯦꯠ ꯀꯝꯄꯅꯤ ꯁꯥꯏꯠꯇꯤ ꯀꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯔꯣꯃꯤꯌꯣ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯣꯖꯥꯁꯤꯡ ꯌꯥꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯁꯤꯜꯂꯁꯦ ꯁꯥꯔ ꯌꯥꯕꯨꯗꯤ ꯌꯥꯔꯦ ꯃꯌꯥꯝꯁꯤꯡꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯗꯩꯗꯤ ꯃꯔꯛꯇ ꯃꯌꯥꯝꯁꯦ ꯀꯩꯀꯩꯅꯣ ꯃꯣꯏꯅ ꯈꯨꯗꯛꯇ ꯊꯥꯡꯒꯠꯂꯛꯇ꯭ꯔꯦ ꯑꯣꯖꯥ ꯑꯝꯇ ꯑꯞꯗꯦꯠ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯀꯩꯁꯨ ꯊꯥꯒꯠꯂꯛꯇ꯭ꯔꯕ ꯂꯩꯔꯔꯣꯏ ꯀꯩꯒꯤꯅꯣ ꯍꯣꯏ ꯍꯥꯏꯔꯀꯥꯟꯗ ꯍꯣꯏ ꯍꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯝꯄꯅꯤ ꯍꯌꯦꯡꯒꯤ ꯑꯞꯗꯦꯠ ꯑꯃꯨꯛ ꯀꯩꯀꯩꯅꯣ ꯅꯠꯇꯅ ꯀꯩꯁꯨ ꯈꯟꯅꯔꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯑꯗꯨꯗꯤ ꯂꯩꯇꯦ ꯐꯔꯦ ꯐꯔꯦ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯌꯦꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯞꯗꯦꯠꯀ ꯂꯣꯏꯅꯅ ꯑꯃꯨꯛ ꯄꯨꯟꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ